ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯣꯛꯇ ꯁꯝ ꯍꯧꯔꯒꯗꯤ ꯑꯃꯠꯇ ꯂꯥꯏꯅ ꯈꯜꯂꯨꯅꯣꯗꯣ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯋꯥꯔꯤꯁꯦ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯃꯥꯁꯤ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯌꯥꯝ ꯇꯧꯕ ꯎꯗꯠ ꯄꯗꯠ ꯌꯥꯝꯅ ꯇꯧꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯄꯤꯅꯤꯀꯣ ꯃꯥꯒꯤ ꯕꯕꯥ ꯏꯃꯥꯁꯤ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯁꯦ ꯆꯞ ꯃꯥꯟꯅꯩ ꯃꯣꯏꯒꯤ ꯈꯗ꯭ꯔꯛ ꯃꯗ꯭ꯔꯛ ꯎꯗꯠ ꯄꯗꯠꯁꯦ ꯑꯆꯣꯞ ꯑꯔꯦꯡ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯗꯨꯃꯛꯅ ꯃꯤꯅ ꯉꯥꯡꯕꯗ ꯃꯃꯥꯏꯁꯦ ꯁꯨꯛꯏ ꯏꯀꯥꯏꯗꯉꯩ ꯑꯆꯣꯞ ꯑꯔꯦꯡꯗꯣ ꯑꯗꯨꯝ ꯊꯤꯔꯒ ꯂꯩꯔꯣꯗꯅ ꯍꯥꯏꯕ ꯃꯤꯁꯨ ꯅꯠꯇꯕ ꯑꯗꯨꯁꯨ ꯍꯦꯛ ꯌꯥꯖꯅꯤꯡꯗꯕ ꯄꯨꯔꯥ ꯒꯠꯁ ꯑꯃꯗ ꯂꯩꯔꯤꯅꯤ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯍꯦꯛ ꯂꯩꯖꯕ ꯄꯠꯇꯠꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦ ꯍꯦꯟꯅ ꯁꯨ ꯅꯣꯝꯃꯒꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯏꯃꯨꯡꯅꯦꯕ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯔꯦꯝ ꯆꯥꯕꯗꯣ ꯈꯔ ꯄꯥꯝꯖꯕ ꯏꯃꯨꯡꯅꯤ ꯃꯤ ꯌꯥꯝꯅ ꯀꯤꯗꯦ ꯃꯣꯏ ꯏꯃꯨꯡꯒꯤ ꯍꯧꯅꯕꯤꯀꯣ ꯃꯤꯉꯣꯟꯗ ꯉꯥꯡꯊꯣꯛꯈꯤꯕꯗ ꯃꯤꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕ ꯉꯝꯃꯤ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯕꯗꯅꯥꯝꯒ ꯗꯛ ꯗꯛ ꯄꯤꯕ ꯑꯗꯨꯒ ꯃꯤꯗꯨꯅ ꯍꯦꯛꯇ ꯄꯥꯎꯊꯪꯅꯕ ꯂꯥꯛꯑꯒꯅ ꯑꯣꯟꯊꯥꯛ ꯑꯣꯟꯖꯤꯟ ꯇꯧꯔꯒ ꯈꯨꯝꯕꯁꯤ ꯌꯥꯝ ꯍꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤ ꯗꯨꯀꯥꯟꯗ ꯐꯝꯃꯒ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯅꯤ ꯆꯥꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯤ ꯋꯥ ꯉꯥꯡꯉꯒ ꯂꯩꯊꯣꯛꯄ ꯉꯝꯕ ꯃꯤꯅꯤ ꯃꯄꯥꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯈꯨꯠꯇ ꯄꯥꯏꯕꯅ ꯂꯤꯁꯤꯡ ꯄꯥꯏꯔꯒ ꯋꯥꯅ ꯂꯥꯛꯀꯤ ꯉꯥꯡꯕ ꯉꯝꯃꯤꯅꯦꯕ ꯂꯥꯛꯀꯤ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯃꯤ ꯑꯈꯪꯕ ꯈꯔꯅꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗꯕ ꯈꯪꯗꯕ ꯀꯥꯡꯕꯨꯅꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯇꯥꯖꯕꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯇꯝꯃꯤ ꯃꯌꯥꯝꯅ ꯇꯝꯅꯔꯤꯕ ꯆꯥꯡꯁꯤꯗ ꯃꯥꯁꯨ ꯇꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯃꯥꯁꯦ ꯏꯔꯥꯡ ꯐꯂꯥꯡ ꯑꯗꯒꯤ ꯃꯤꯉꯣꯟꯗ ꯈꯔ ꯀꯛꯀꯥ ꯇꯧꯕ ꯑꯗꯩ ꯃꯤꯒꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯁꯦ ꯀꯜꯂꯛꯄꯣꯏ ꯀꯩꯕꯣꯏ ꯃꯥꯅ ꯄꯨꯔꯥ ꯊꯨꯒꯥꯏꯕꯃꯛꯁꯨ ꯉꯝꯗꯕꯤ ꯈꯔꯁꯨ ꯍꯦꯛ ꯊꯨꯒꯥꯏꯒꯨꯝ ꯇꯧ ꯑꯐꯕꯗꯤ ꯍꯦꯛ ꯁꯥꯕꯤ ꯑꯗꯨꯃꯛꯅ ꯃꯤꯒꯤ ꯅꯨꯄꯥꯗ ꯗꯛ ꯂꯥꯎꯅ ꯃꯨꯜꯂꯒ ꯀꯣꯏꯔꯣꯗꯅ ꯍꯥꯏꯕꯃꯛꯁꯨ ꯑꯗꯨꯃꯛꯁꯨ ꯍꯦꯛ ꯇꯧꯗꯕꯤꯀꯣ ꯐꯔꯤꯔꯥ ꯐꯠꯇ꯭ꯔꯤꯔꯥꯈꯔ ꯈꯪꯕ ꯋꯥꯠꯂꯤ ꯃꯥꯁే ꯁꯥꯊꯤꯕꯗꯤ ꯄꯪꯁꯥꯗ ꯃꯁꯥ ꯊꯤꯕꯀꯣ ꯉꯥꯏꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯜꯂꯛꯄ ꯋꯥꯈꯜꯗꯨꯅ ꯆꯨꯝꯃꯦꯅ ꯈꯟꯕ ꯅꯨꯄꯤꯅꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯀꯣꯏꯅꯩꯀꯣ ꯑꯗꯣ ꯃꯁꯛꯅꯗꯤ ꯀꯌꯥ ꯐꯖꯕꯗꯤ ꯑꯣꯏꯗꯦ ꯃꯥꯁꯤ ꯌꯦꯡꯕꯗ ꯆꯨꯡ ꯐꯤꯔꯥꯟ ꯍꯥꯏꯔ ꯑꯗꯨꯝ ꯃꯆꯥꯔꯤꯅꯤ ꯑꯗ ꯃꯃꯥꯏꯁꯤꯗ ꯃꯃꯤꯠ ꯑꯃ ꯁꯣꯏꯕ ꯅꯠꯇꯦ ꯅꯥꯇꯣꯟ ꯑꯃ ꯁꯣꯏꯕ ꯅꯠꯇꯦ ꯆꯤꯝꯕꯥꯜ ꯑꯃ ꯁꯣꯏꯕ ꯅꯠꯇꯦꯕ ꯄꯥꯟꯐꯝ ꯊꯣꯛꯄ ꯂꯣꯏ ꯄꯥꯜꯂꯤꯅꯦꯕ ꯑꯗ ꯔꯥꯁꯤ ꯂꯩꯌꯨ ꯌꯥꯗꯕꯗꯣ ꯁꯛꯇꯣ ꯍꯥꯎꯇꯕꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯀꯩ ꯍꯥꯏꯅꯤ ꯐꯖꯗꯕꯁꯦ ꯀꯣꯠꯂꯨ ꯃꯥꯟꯕꯤꯒ ꯍꯥꯏꯕꯗꯨꯒ ꯀꯣꯠꯂꯨ ꯃꯥꯟꯕꯤꯅꯤ ꯃꯥꯁꯦ ꯑꯗꯒꯤ ꯃꯁꯥꯒ ꯃꯇꯤꯛ ꯃꯄꯥ ꯆꯥꯟꯅꯗꯅ ꯃꯥꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯟꯅꯕꯤꯅ ꯊꯕꯛꯀ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯀꯥꯏꯅꯒ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯁꯦ ꯌꯥꯝ ꯇꯧꯅꯤꯡꯕ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯤꯅ ꯗ꯭ꯔꯦꯁ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯄꯗꯨ ꯎꯕꯗ ꯀꯜꯂꯛꯆꯕ ꯄꯥꯝꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯜꯂꯦ ꯃꯥꯁꯦ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯁꯦ ꯀꯌా ꯄꯥꯝꯗꯕ ꯂꯩ ꯅꯨꯄꯤꯗꯁꯨ ꯌꯨꯝꯗ ꯏꯔꯦꯟꯅ ꯁꯦꯜ ꯊꯣꯛꯄ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯌꯨꯝꯗ ꯂꯩꯅ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯞ ꯊꯣꯛꯑꯒꯀꯣ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯜꯂꯒꯗꯤ ꯆꯥꯟꯁ ꯐꯪꯉꯣꯏ ꯆꯥꯟꯁ ꯃꯥꯡꯒꯅꯤ ꯑꯩꯈꯣꯏꯒꯤ ꯊꯦꯡꯅꯕꯒꯤ ꯆꯥꯡ ꯋꯥꯠꯂꯛꯀꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯐꯣꯝ ꯊꯥꯖꯔꯤꯕꯅꯤ ꯑꯐꯕ ꯅꯨꯄꯥ ꯈꯟꯗꯣꯏꯅꯤꯅ ꯃꯥꯏ ꯃꯤꯠꯇꯈꯔ ꯌꯦꯛꯁꯜꯂꯒ ꯈꯔ ꯀꯦꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯁꯦꯂꯔꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯆꯠꯆꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩ ꯃꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯃꯅꯤ ꯆꯠꯂꯒꯗꯤ ꯊꯦꯡꯅꯕꯒꯤ ꯆꯥꯟꯁꯇꯣ ꯈꯤꯇꯪ ꯂꯩꯗꯅꯀꯣ ꯅꯨꯄꯤꯁꯨ ꯉꯥꯏꯔꯦ ꯅꯨꯄꯥꯁꯨ ꯉꯥꯏꯔꯦ ꯃꯥꯒꯤ ꯃꯇꯥꯡꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯈꯔ ꯐꯪꯕ ꯀꯥꯡꯕꯨꯅ ꯌꯨꯝꯗ ꯂꯩꯔꯒ ꯑꯗꯨꯝ ꯁꯦꯜ ꯇꯥꯜꯂꯁꯨ ꯌꯥꯔꯦ ꯈꯔ ꯐꯪꯄꯥꯠꯇꯕ ꯀꯥꯡꯕꯨꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯆꯠꯂꯒ ꯇꯥꯟꯖꯕꯁꯨ ꯑꯃ ꯌꯥꯎꯏ ꯑꯗꯒꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯁꯤꯟꯐꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯗ ꯌꯥꯗꯗꯅ ꯆꯠꯄ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯁꯣꯏꯕ ꯌꯥꯗꯦꯗꯅ ꯍꯦꯛꯇ ꯀꯃꯦꯟꯗ ꯆꯩꯔꯛꯇꯣꯔꯤꯅꯤ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯑꯩ ꯍꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥꯗꯤ ꯃꯁꯛ ꯈꯔ ꯊꯤꯕꯅꯤꯅ ꯃꯌꯥꯝꯅ ꯆꯠꯄ ꯎꯕꯁꯦ ꯃꯥꯁꯦ ꯆꯠꯅꯤꯡꯉꯦ ꯆꯠꯅꯤꯡꯕꯁꯤꯅ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯆꯠꯅꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯧꯅ ꯍꯥꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯃꯥꯁꯦ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯦꯀꯣ ꯏꯟꯇꯔꯚꯤꯌꯨ ꯌꯥꯎꯔꯦ ꯌꯥꯎꯕ ꯀꯥꯟꯁꯤꯗ ꯗꯤꯄꯣꯖꯤꯠ ꯇꯧꯋꯣ ꯗꯤꯄꯣꯖꯤꯠ ꯇꯧꯔꯒ ꯅꯪ ꯊꯕꯛꯁꯦ ꯑꯗꯨꯝ ꯁꯦꯂꯦꯛꯁꯟ ꯇꯧꯔꯅꯤ ꯁꯤꯅꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯀꯤꯀꯣ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤꯅꯤ ꯍꯧꯖꯤꯛꯀꯗꯤ ꯈꯔ ꯈꯦꯠꯅꯔꯦ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯊꯥꯗꯖꯒꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯗꯅꯀꯣ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯍꯥꯡꯉꯛꯄ ꯃꯤꯁꯦ ꯌꯥꯝꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗꯅꯤ ꯑꯗꯩ ꯊꯕꯛꯇꯤ ꯑꯅꯧꯕꯅꯤ나 ꯍꯥꯡꯉꯛꯄꯅꯤꯅ ꯆꯪꯖꯒꯦ ꯇꯧꯖꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯅ ꯃꯌꯥꯝ ꯑꯃ ꯃꯥꯁꯦ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯈꯜꯂꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯍꯨꯟꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯜ ꯍꯨꯜꯂꯛꯀꯗꯕ ꯃꯤ ꯂꯧꯊꯒꯗꯕ ꯃꯤ ꯃꯣꯏꯁꯤꯡꯁꯦ ꯃꯤꯇꯤꯡꯗ ꯇꯧꯗꯅ ꯑꯗꯒꯤ ꯌꯥꯝ ꯊꯤꯅ ꯈꯔ ꯊꯕꯛꯀꯤ ꯁꯤꯁꯇꯦꯝꯁꯦ ꯈꯔ ꯀꯨꯞꯄꯤꯉꯩ ꯈꯔ ꯀꯨꯞꯁꯜꯂꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗꯅꯦꯕ ꯃꯥꯅ ꯆꯪꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯆꯪꯉꯤꯁꯦ ꯑꯗꯨꯒ ꯊꯥꯒꯤ ꯐꯪꯂꯤꯕ ꯁꯦꯂꯔꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯑꯦ ꯃꯇꯝꯗꯨꯗ ꯁ꯭ꯇꯥꯐ ꯑꯃꯅ ꯐꯪꯉꯤꯁꯦ ꯌꯥꯝꯅ ꯐꯪꯒꯦꯅ ꯐꯪꯉꯕꯗ ꯁ꯭ꯇꯥꯐ ꯑꯃꯅ ꯊꯥ ꯑꯃꯗ ꯁꯨꯞꯅꯒꯤ ꯂꯨꯄꯥ 4,000
duka manager na lising mga ga pangnaba matam neba adubu thabak tawba private ki thabak tawbada nang thagi kya phangge habda aseng ba chum basi kya haina damni hoi taseng haiba kangbu umsul lei duka ikai badagi yamande haigidra kainaga khanbagi double henkat la haiba sulai adi khara khajik henkat na haiba kangbu umsul lei dina ko ad housing nupi si made udat pada khara tawbani na mina hai ko nang changi do thagi salary kya no thai kya phangge na ko lising tara mangani sini man chari se phangmo lising mari khakne phangdu je akhang ba mina ri tawdu sa saksi ma se kya thi no yengo kya wang na hai lo yengo kai ko nokna bi ba ko phone nokna bi adam lot na nokna ba kangbu share ni da khang da bai cham jaba kangbu nadi SM ya mi he ma di kai ga khan ba ma di life sham hai ba sunate he da thaba khan gi yengo akhoi na kai wakhal ji sonda hoba kangbu share ni ba sigi ma se thabak chale ko office ka badagi ma si manager na yai ko ya bagi maram de hojini pi se khara akhoi gi wang sang khara ngammi ko masak si rasi leitabe hongnabi leisile ko leitabe hongnabi adagi khoi gi thagi selun je hapta gi selun je hongkat pangam debida leijaba mi dagi mi gi ko dagi phane ka hek purak ko adagi ko leire mungda leire upu leirame thang khara hongkalak tabi upu dek thanga pur ya mathang na lei ba hai tare ngang basak pada ma se aduna office ki ma manager sina ma se mi ya aiba ma matha to khradi adum hingi adagi noi atai di kem to pura kem ta kana dekho te na mi bagi minu shai ba se hoji ki nupi se ma se khara wa leba ma na changi ba thabak se chini na ni khangda ba tawagi budi yamna phai ma na changi ba thabak tu da adubu mi bagi tongan na minung shi ko misu leitabagi ni as ai ngamoida phrajo phata ju lei sabe na kamaina mi phani sibu kamai ka udoino kai kitang wakhan ga se bolung ga se kitang lei thabu nu pidi na te yadraba na tro ka kilaw ai taw gilaw kai adagi mas ego se wangjai wange ding sai gi manager na khra ga yabani na ko mas ai mangai re office da ko staff se ai mangai re ai na tradi kam tang ngam dai haibagi mo ong da mas takat che ko takat da mayam staff atai ni su mas nushi da tolop sakta de ga mi gi leijada mi de get ta mun du bu kai no toi du bo de sona kan da kamai tawi hapta lori ba kangbu du su arai ba kangbu di na te do hakta nga si hapta lo ni le yen thong ni khang de nga thong ni khang ni cha tho ni kwa tho re ni ha hulam da leite kan koi lot ba kangbu su ya do amana man de hen da ba ya pote ba mai mana ba sakta mi ne do adagi phuna ba adagi phanek chingna ba na kongai ma masam phoina de da khakpa nang nang si thobla isi bunagi naral law office tu gi marani aina so pe pieroi na kai dau gi haiba no kai na ga maina harak pa mi shaw e nang na pi de ya nang gi musagi pola ma thang ba tare kan lekai miam na ga jingna ba do ma mi microfinance ki mi la ene khadari ni moi mungje kai po thangi dore kai na ga sumaina ga khana chena bam to bus tawdi ni pisi ma di man hetang ngam gal lebo ga yam sathira ba do adagi tawriba thabak tu gi mata ne ko nupa se koi ni he hoji nupi se microfinance da thabang ga toksangi bedagi mana koi ba nupa si imai hanadi amani ga koiram ba se mahim ga koi ba kamaina bu tawrino kamaina bu thiraga korino de mana koi ba nupa sa ICC gi microfinance da thabak tawi ga ha se karine ga haijali man IC manager ni ka man ka haijal koirab jani da nupa das manager koi rabani na hoji kan gi pakhang ngawo mayam do matam du gi hoji gi din natre pakhang ngawo mayam sai manager koi rabani ai orsu na orsu ko kai hona biri ge kai na hek hang pase manager oi ye ka thamo da keno phama manager ne ba kai gi na showroom gi ni ka yamna kai ni hoi ai se private job to mi bu sidha sabadi na chade ko haibadi mi ba se kaluri ba wakal duga dagi tawthori duga ulta palta sana ba sueng mayawi aiga khangnari ba nusinari ba nauna khangnari ba mi se aduma oi adam oi haibada isadi matik chai khangde sade khangde hekta matik chawa mi ma khangnari ka isa thuk law ba haraw bam phaw do aduni da adugi manung ki oi ba potuni aina phongdok ningi sina adagi nupa masa matam dugi hai tare ne nupa sing du su hoji nupi se manager ni kan haist haraw da na ga dum koina ba nusina ba su yawe sidista kamai tawge da nupi sina khara pamjaba khara nusiba nu pam yaw jani nupa se lamyam thape ko masakti adum nusi
ꯍꯥꯏꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯗ ꯅꯨꯄꯥ ꯑꯃꯅ ꯐꯖꯕꯗꯤ ꯅꯠꯇꯕ ꯃꯃꯥꯏꯗ ꯌꯥꯝ ꯐꯖꯕ ꯃꯤꯗꯤ ꯈꯔ ꯄꯤꯛꯇꯛ ꯇꯧꯏ ꯅꯨꯄꯥꯁꯦ ꯑꯩꯕꯨꯗꯤ ꯎꯗ꯭ꯔꯤꯀꯣ ꯃꯣꯏꯅ ꯍꯥꯏꯕꯤꯕꯅꯤ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯔꯒ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯕ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯦ ꯎꯕꯗ ꯄꯥꯝꯃꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯎꯕꯗ ꯍꯦꯛ ꯎꯅꯕ ꯊꯦꯡꯅꯕꯗ ꯃꯁꯛꯇꯗꯤ ꯄꯥꯝꯃꯝꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ ꯀꯩꯗ ꯄꯥꯝꯃꯤꯅꯣ ꯍꯥꯏꯔꯒ ꯃꯔꯟꯗ ꯌꯦꯡꯉꯒ ꯄꯥꯝꯕ ꯉꯁꯥꯏꯒꯤ ꯃꯦꯅꯦꯖꯔꯅꯤ ꯈꯣꯠꯄꯅꯤꯒ ꯍꯥꯏꯕꯗ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯝꯗꯧ ꯃꯥꯟꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯖꯔꯤꯕ ꯃꯤ ꯄꯤꯛꯇꯛ ꯇꯧꯕ ꯃꯃꯥꯏ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯤꯗ ꯁꯦꯜꯁꯦ ꯈꯔ ꯊꯥꯗꯔꯦ ꯑꯗꯩ ꯎꯅꯕ ꯈꯣꯠꯄꯗ ꯑꯣꯏꯔꯣ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯈꯔ ꯍꯥꯏꯉꯝ ꯇꯧꯉꯝꯕꯈꯔ ꯐꯥꯎꯕ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯦꯅꯦꯖꯔꯅꯁꯨ ꯈꯔ ꯌꯥꯕ ꯃꯤ ꯑꯣꯏꯕꯒꯤ ꯃꯉꯣꯟꯗ ꯁꯦꯜ ꯊꯨꯝ ꯍꯥꯏꯇꯥꯔꯦꯅꯦ ꯈꯔ ꯁꯤꯟꯅꯕ ꯑꯣꯐꯤꯁꯀꯤ ꯁꯦꯜꯅꯤꯀꯣ ꯁꯤꯟꯅꯔꯤꯁꯦ ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯂꯥꯛꯄ ꯁꯦꯜ ꯅꯨꯡꯗꯣ ꯃꯥꯅ ꯁꯨꯝ ꯄꯥꯍꯦꯟ ꯈꯣꯠꯍꯟꯗꯅ ꯇꯧꯕꯗ ꯅꯨꯄꯥꯗꯨꯒ ꯎꯅꯕꯗ ꯃꯥꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕꯃꯛꯇ ꯑꯣꯏꯔꯣꯀꯣ ꯑꯗꯒꯤ ꯍꯥꯏꯐꯦꯠ ꯆꯥꯃꯤꯟꯅꯕꯃꯛꯇ ꯑꯣꯏꯔꯣ ꯃꯥꯅ ꯁꯦꯜꯁꯦ ꯁꯠꯄꯗ ꯄꯩꯁꯥꯁꯦ ꯌꯥꯝꯅꯎꯍꯟꯕꯗꯣ ꯕꯦꯛꯇꯒ ꯑꯩꯈꯣꯏꯒꯤ ꯆꯥꯝꯃꯉꯥ ꯆꯠꯄꯤꯁꯦ ꯕꯟꯗꯟꯒ ꯌꯥꯎꯔꯒ ꯑꯆꯥꯄꯣꯠꯀ ꯆꯥꯗꯅ ꯈꯣꯠꯇꯅ ꯑꯁ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯤꯒꯦ ꯈꯣꯠꯂꯤꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯑꯁ ꯅꯪ ꯍꯟꯈꯤꯕꯗ ꯚꯔꯥ ꯑꯣꯏꯀꯣ ꯀꯥꯏꯅ ꯅꯨꯄꯥꯁꯦ ꯄꯤꯕ ꯅꯨꯄꯥꯁꯦ ꯂꯝ ꯂꯥꯞꯄ ꯂꯥꯏꯟꯗ ꯂꯥꯛꯆꯔꯤꯅꯦꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯅꯠꯆꯗꯦꯕ ꯑꯗ ꯚꯔꯥ ꯑꯣꯏꯀꯣ ꯀꯥꯏꯅ ꯂꯨꯄꯥ 500 ꯆꯠꯄꯤꯒ ꯁꯠꯄꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯔꯥꯎꯕꯅꯀꯣ ꯍꯦꯛꯇ ꯃꯩ ꯍꯧꯔꯕꯅꯦꯕ ꯀꯩꯇꯁꯨ ꯌꯥꯝ ꯐꯕ ꯅꯨꯄꯤꯁꯤꯕꯣ ꯀꯥꯏ ꯃꯁꯛꯁꯦ ꯊꯤꯖꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯥꯏꯅꯒ ꯈꯜꯂꯒ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯀꯣꯏꯅꯖꯔꯝꯕ ꯅꯨꯡꯁꯤꯅꯖꯔꯝꯕ ꯃꯥꯒꯤ ꯂꯦꯡꯒꯥ ꯆꯥꯟꯅꯖꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯋꯥ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄ ꯅꯨꯄꯤꯒꯁꯦ ꯅꯨꯄꯥꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯤ ꯃꯥꯁꯨ ꯅꯨꯄꯥꯁꯨ ꯑꯍꯦꯟꯕ ꯊꯤꯔꯤꯅꯤꯀꯣ ꯑꯍꯦꯟꯕ ꯊꯤꯕꯗ ꯃꯥ ꯌꯨꯡꯅꯤ ꯈꯪꯗ꯭ꯔꯤ ꯑꯗꯒꯤ ꯅꯨꯄꯤꯁꯤꯒ ꯀꯣ ꯃꯥꯅ ꯄꯥꯝꯃꯤꯕ ꯅꯨꯄꯥꯁꯤꯒ ꯂꯝꯒꯁꯦ ꯂꯥꯞꯅꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯄꯁꯦ ꯉꯝꯗꯕ ꯅꯨꯄꯤꯁꯤꯅ ꯅꯪ ꯂꯥꯛꯀꯅꯣ ꯑꯩ ꯂꯥꯛꯀꯦ ꯁꯤꯅꯦ ꯑꯩ ꯗ꯭ꯔꯥꯏꯚꯔꯒ ꯂꯥꯛꯀꯦ ꯋꯥꯔꯤꯗꯣꯀꯣ ꯑꯩ ꯅꯪꯒ ꯑꯗꯨꯝ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯗꯁ ꯌꯥꯅꯤ ꯅꯪ ꯂꯥꯛꯀꯅꯣ ꯑꯩ ꯗ꯭ꯔꯥꯏꯚꯔꯒ ꯂꯥꯛꯀꯦ ꯀꯥꯏ ꯃꯌꯨꯝ ꯁꯛꯇꯥꯗꯨꯒ ꯀꯥꯏ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯃꯥꯅ ꯈꯟꯖꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥꯁꯦ ꯌꯥꯝ ꯆꯥꯎꯅ ꯊꯕꯛ ꯇꯧꯕꯤꯅꯤ ꯁꯤꯅꯤ ꯈꯟꯖꯔꯤꯁꯦ ꯑꯗꯒꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯃꯣꯏ ꯑꯗꯥꯏꯒꯤ ꯃꯤꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯅꯤ ꯃꯅꯥꯎꯄꯥ ꯍꯣꯏ ꯃꯃꯥꯟꯅꯕ ꯍꯣꯏ ꯈꯔ ꯇꯤꯟꯅꯕ ꯑꯩꯈꯣꯏ ꯂꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯀꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤꯗꯤ ꯒꯥꯔꯤ ꯑꯆꯧꯕꯗꯤ ꯂꯩꯕ ꯒꯥꯔꯤ ꯑꯆꯧꯕ ꯂꯩꯔꯒ ꯃꯥ ꯃꯁꯥꯒꯤꯗꯤ ꯑꯣꯏꯗꯕ ꯃꯣꯏ ꯃꯄꯥꯒꯤꯗꯤ ꯑꯣꯏꯕ ꯒꯥꯔꯤ ꯊꯥꯎꯗꯤ ꯍꯥꯟꯕ ꯉꯝꯕ ꯅꯠꯇꯕ ꯑꯗꯩꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯍꯧꯔꯦ ꯅꯚꯥꯏ ꯑꯝꯇ ꯎꯅꯔꯨꯁꯤ ꯅꯪ ꯒꯥꯔꯤ ꯊꯥꯎ ꯄꯩꯁꯥ ꯍꯥꯟꯒꯦ ꯁꯤꯅꯦꯕ ꯌꯥꯏ ꯁꯤꯅꯦꯕ ꯑꯗꯩ ꯆꯠꯂꯦ ꯅꯪꯁꯦ ꯍꯣꯔꯦꯟꯅꯦ ꯑꯩꯅꯅꯦ ꯍꯪꯉꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯗ꯭ꯔꯥꯏꯚꯔꯅꯦꯅ ꯈꯨꯝꯃꯨꯀꯣ ꯑꯩ ꯄꯩꯁꯥ ꯄꯤꯒꯦ ꯁꯨꯃꯥꯏꯅ ꯅꯦꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦꯒꯤ ꯏꯕꯥꯏ ꯎꯅꯕꯗ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯈꯣꯠꯇꯦ ꯀꯥꯏ ꯍꯥꯏ ꯑꯗꯨ ꯃꯥꯅ ꯄꯩꯁꯥꯁꯦ ꯍꯦꯟꯅ ꯂꯧꯕ ꯗ꯭ꯔꯥꯏꯚꯔ ꯁꯥꯔꯤꯕ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯁꯨ ꯑꯌꯥꯕꯅꯤꯗꯣ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯒ ꯍꯦꯟꯖꯤꯟꯗꯅꯀꯣ ꯃꯥꯅ ꯅꯨꯄꯥꯗꯨꯒꯤ ꯂꯝꯗꯨꯗ ꯆꯠꯂꯦꯀꯣ ꯅꯨꯄꯤꯁꯤꯒ ꯎꯅꯕ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯩ ꯗ꯭ꯔꯥꯏꯚꯔꯅꯦ ꯈꯣꯠꯄꯅꯦ ꯀꯥꯏꯅ ꯈꯤꯇꯪ ꯍꯦꯛ ꯍꯥꯏꯕꯁꯤꯗꯀꯣ ꯃꯥꯅ ꯍꯦꯟꯖꯤꯟꯕ ꯁꯥꯔꯗꯤ ꯁ꯭ꯋꯥꯏꯗꯩꯔꯣ ꯌꯥꯝ ꯊꯤꯅ ꯆꯝꯃꯤ ꯃꯦꯗꯥꯝꯒ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏ ꯁꯥꯔꯗꯤ ꯃꯕꯨꯛ ꯌꯥꯝ ꯊꯤꯅ ꯐꯔꯝꯒꯗꯧ ꯃꯥꯜꯂꯦ ꯀ ꯍꯥꯏꯕꯁꯤꯗ ꯑꯃ ꯅꯨꯄꯥꯗꯨꯗꯤ ꯄꯨꯔꯥ ꯃꯥꯗꯤ ꯇꯔꯪ ꯆꯠꯂꯕꯖꯥꯠ ꯀꯩꯅꯣꯅꯦ ꯑꯁ ꯄꯨꯔꯥꯁꯤꯗꯤ ꯑꯁ ꯑꯩ ꯁꯥꯔꯒ ꯍꯥꯏꯔꯦ ꯀꯥꯏꯅꯒ ꯀꯣ ꯃꯊꯟꯇ ꯃꯪꯂꯥꯜ ꯑꯃꯗ ꯄꯥꯎꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯕꯤꯗꯣ ꯑꯣꯏꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯎꯅꯕ ꯆꯠꯂꯨꯔꯦ ꯑꯗꯩ ꯍꯜꯂꯛꯑꯅꯤꯀꯣ ꯍꯜꯂꯛꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯗ꯭ꯔꯥꯏꯚꯔ ꯁꯥꯔꯤꯁꯦ ꯃꯥꯅ ꯂꯩꯀꯥꯏꯁꯤꯗ ꯑꯃꯨꯛ ꯀꯣꯏꯇꯝ ꯇꯝꯗꯨꯅꯦꯕ ꯉꯁꯥꯏꯒꯤ ꯅꯨꯄꯥꯅꯤꯅ ꯑꯩꯈꯣꯏ ꯋꯥ ꯂꯣꯠꯄꯁꯤ ꯍꯩꯇꯕꯗ ꯅꯣꯛꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯥꯏ ꯏꯆꯦ ꯀꯣ ꯃꯃꯤꯡꯁꯦ ꯑꯩ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯦꯛꯇ ꯊꯣꯟꯖꯜꯂꯛꯀꯦ ꯑꯃꯇ ꯉꯥꯏꯍꯥꯛꯀꯤ ꯃꯨꯈꯤ ꯍꯥꯏꯔꯁꯦꯕꯀꯣ ꯏꯆꯦ ꯃꯨꯈꯤꯅꯀꯣ ꯑꯩꯁꯦ ꯃꯥꯏ ꯗ꯭ꯔꯥꯏꯚꯔ ꯁꯥꯔꯒ ꯃꯥꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅꯦ ꯑꯁ ꯑꯩ ꯍꯦꯟꯖꯟꯕꯅꯦ ꯑꯁ ꯅꯨꯄꯥꯗꯣ ꯍꯔꯥꯎ ꯂꯣꯏꯔꯅꯦ ꯑꯩꯅ ꯁꯥꯔꯒ ꯀꯧꯕꯗꯨꯗ ꯑꯁ ꯃꯁꯛꯇꯤ ꯐꯖꯩꯅꯦ ꯃꯤ ꯃꯆꯥꯗꯣ ꯃꯔꯥꯏꯕꯛ ꯊꯤꯔꯅꯤ ꯈꯕ ꯑꯩ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ ꯀꯥꯏ ꯅꯣꯛꯈꯥꯏꯗꯅ ꯑꯩ ꯐꯖꯕꯗꯣ ꯉꯁꯤꯗꯤ 500,000ꯗꯤ ꯂꯧꯔꯛꯑꯦꯍꯦ ꯗ꯭ꯔꯥꯏꯚꯔ ꯁꯥꯕꯒꯤ ꯁꯤꯡꯉꯩ ꯑꯗꯨꯒ ꯒꯥꯔꯤ ꯊꯥꯎ ꯁꯦꯟꯒꯤ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯅꯒꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯂꯩꯀꯥꯏꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤꯒ ꯇꯧꯕꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯂꯩꯀꯥꯏꯁꯦ ꯋꯥꯏ ꯆꯥꯏꯔꯦꯀꯣ ꯇꯨꯃꯤꯟꯅ ꯅꯤꯝꯄꯨ ꯉꯥꯡꯅꯕꯅꯤꯗ ꯍꯨꯔꯥꯟꯕ ꯊꯕꯛꯇꯤ ꯅꯠꯇꯕꯅꯤꯅ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯒ ꯃꯦꯅꯦꯖꯔ ꯁꯥꯔꯒ ꯃꯤ ꯃꯆꯥ ꯀꯣꯏꯌꯦ ꯀꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯧꯁꯨ ꯃꯥꯗꯤ ꯈꯔ ꯁꯥꯊꯤꯕ ꯃꯤꯗꯣ ꯑꯣꯏꯕꯒꯤ ꯃꯤꯅ ꯍꯥꯏꯕꯗ ꯀꯤꯅꯕꯅꯤꯅ ꯍꯥꯏꯗ꯭ꯔꯕ ꯅꯨꯄꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯤ ꯈꯣꯠꯅꯤꯡꯉꯤ ꯍꯥꯏꯕꯗꯁꯨ ꯅꯨꯄꯤꯁꯤꯅ ꯁꯨꯇꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯁꯥꯔꯤꯕ ꯑꯉꯥꯡꯁꯤꯒ ꯆꯠꯇꯅ ꯊꯤꯜꯂꯦ ꯑꯗꯒꯤ ꯃꯌꯨꯝꯗꯒ ꯆꯪꯗꯅ ꯈꯣꯠꯇꯅꯀꯣ ꯅꯨꯄꯥꯁꯤ ꯃꯌꯨꯝꯗꯒ ꯆꯪꯍꯟꯗꯅ ꯑꯗꯒꯤ ꯃꯃꯥꯁꯤꯗ ꯃꯁꯛꯀ ꯇꯥꯛꯇꯅ ꯃꯥ ꯃꯦꯅꯦꯖꯔꯅꯤ ꯑꯗ ꯁꯤꯗ ꯑꯩꯒ ꯈꯪꯅꯩ ꯍꯥꯏꯕꯗꯨꯅꯤ ꯈꯣꯠꯄ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯀꯥꯏ ꯄꯨꯁꯟꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯃꯌꯨꯝꯗ ꯆꯪꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯗ꯭ꯔꯥꯏꯚꯔ ꯁꯥꯕꯁꯦ ꯃꯥꯗꯤ ꯈꯔ ꯄꯥꯈꯠꯂꯕꯖꯥꯠꯅꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ
ꯏꯆꯦ ꯃꯨꯈꯤꯁꯤꯅ ꯇꯧꯔꯤ ꯊꯕꯛꯁꯤꯕꯨ ꯑꯩꯕꯨ ꯍꯦꯛ ꯈꯪꯉꯗꯤ ꯑꯩꯕꯨ ꯁꯤꯅꯕ ꯇꯥꯔꯦ ꯀꯥ ꯃꯥꯅ ꯆꯪꯅꯤꯡꯗꯕꯤꯗꯀꯣ ꯃꯥ ꯎꯗꯠ ꯄꯗꯠ ꯇꯧꯔꯒ ꯑꯩ ꯁ꯭ꯋꯥꯏꯁꯦ ꯌꯥꯝ ꯐꯖꯩ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯕꯅꯤ ꯀꯥꯏ ꯃꯥ ꯒꯥꯔꯤ ꯊꯧꯗꯣꯛꯀꯀꯣ ꯑꯩ ꯏꯆꯦ ꯃꯨꯈꯤ ꯑꯩ ꯊꯣꯡꯒꯥꯟꯗ ꯀꯩꯅꯣ ꯉꯥꯏꯔꯝꯃꯒꯦ ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯣ ꯀꯥꯏ ꯃꯥꯁꯦ ꯆꯠꯈ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯔꯛꯇ ꯎꯅꯕꯁꯤꯗ ꯃꯣꯏꯁꯦ ꯌꯨꯝꯗ ꯎꯅꯔꯕꯅꯤꯅꯀꯣ ꯃꯣꯏꯁꯦ ꯑꯆꯦꯠꯄ ꯌꯨꯝꯕꯥꯟ ꯃꯔꯤꯁꯦ ꯊꯝꯃꯕꯖꯥꯠꯅꯤꯗ ꯑꯗꯒꯤ ꯁꯨꯝ ꯀꯣꯏꯅꯔꯛꯄꯗꯒꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛꯀ ꯐꯖꯕꯅꯤꯅ ꯃꯥꯒꯤ ꯍꯥꯟꯅ ꯅꯨꯡꯁꯤꯅꯖꯕꯤ ꯑꯃꯁꯨ ꯂꯩꯖꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯅꯕꯤ ꯂꯩꯕꯁꯤꯗ ꯐꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯃꯦꯁꯦꯖꯄꯨ ꯑꯣꯏꯔꯣ ꯀꯩꯕꯨ ꯑꯣꯏꯔꯣ ꯃꯣꯏꯕꯥꯅꯤꯁꯦ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯦ ꯈꯔ ꯐꯥꯔꯦꯕꯀꯣ ꯅꯨꯄꯥꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯅꯔꯝꯕꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯗꯒꯤ ꯍꯦꯛ ꯄꯠꯂꯥꯎ ꯊꯗꯠꯄ ꯀꯥꯏꯅꯕꯁꯨ ꯉꯝꯗꯕꯩ ꯈꯣꯠꯄꯩ ꯃꯅꯨꯡꯗ ꯃꯣꯏꯁꯨ ꯋꯥꯔꯤ ꯈꯔ ꯂꯩ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯦꯅꯦꯖꯔ ꯁꯥꯕꯤꯁꯦ ꯁꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯦꯀꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯐꯪꯍꯧꯔꯣꯏ ꯃꯇꯥꯗꯧꯅ ꯂꯥꯛꯑꯦ ꯃꯤ ꯃꯆꯥꯁꯦ ꯑꯗꯤ ꯃꯥꯅ ꯇꯁꯦꯡꯅ ꯃꯁꯥ ꯃꯇꯤꯛ ꯆꯥꯕꯤ ꯑꯣꯏꯔꯒꯗꯤ ꯂꯦꯝꯅ ꯊꯥꯗꯣꯛꯑꯝꯕꯁꯨ ꯌꯥꯕ ꯑꯗꯨꯃꯛꯁꯨ ꯅꯠꯇꯅ ꯉꯥꯛꯇꯪꯒꯤ ꯈꯗ꯭ꯔꯛ ꯃꯗꯛꯀꯤ ꯅꯨꯄꯥꯗꯨꯗ ꯃꯥ ꯂꯥꯡ ꯊꯥꯛꯄꯅꯤꯅ ꯐꯪꯍꯧꯗꯤ ꯌꯥꯗꯦꯅ ꯈꯟꯕꯅꯤꯅꯀꯣ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯅꯝꯂꯩ ꯂꯩꯁꯜꯂꯦꯅꯦ ꯑꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯐꯔꯦꯗ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯥꯏꯕꯤꯁꯤꯕꯨ ꯑꯩꯕꯨ ꯊꯥꯛꯄꯤꯕ ꯉꯝꯒꯗꯕꯁꯤꯕꯨ ꯅꯨꯄꯥꯁꯤꯁꯨ ꯈꯟꯗꯅ ꯆꯦꯜꯂꯕ ꯂꯧꯔꯕ ꯑꯗꯩ ꯆꯦꯜꯂꯨꯔꯀꯥꯟꯗꯗꯤ ꯄꯥꯎ ꯍꯥꯏꯗꯣꯛꯎꯔꯦ ꯍꯥꯏꯗꯣꯛꯑꯒ ꯀꯩꯅꯣꯅꯦ ꯃꯦꯅꯦꯖꯔꯒꯤ ꯌꯨꯝꯅꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯏꯅꯕꯨꯗꯤ ꯀꯨꯞꯇꯦꯕꯨ ꯀꯥꯏ ꯁꯨꯝ ꯍꯥꯏꯅꯕꯗꯒꯤ ꯀꯔꯤ ꯊꯕꯛꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯂꯣꯏ ꯊꯤꯒꯠꯂꯦ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯃꯥ ꯁꯨꯃꯥꯏꯅ ꯁ꯭ꯇꯥꯐ ꯑꯣꯏꯔꯒ ꯂꯩꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯑꯗꯩ ꯃꯥ ꯒꯥꯔꯤ ꯑꯃ ꯊꯧꯏ ꯈꯣꯠꯂꯤ ꯍꯥꯏ ꯒꯥꯔꯤꯗꯨꯒꯤ ꯃꯥꯏ ꯗ꯭ꯔꯥꯏꯚꯔꯅꯦ ꯍꯥꯏ ꯗ꯭ꯔꯥꯏꯚꯔ ꯅꯠꯇꯦ ꯈꯣꯠꯇꯦ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯄꯥꯁꯤꯡꯅꯤ ꯈꯣꯠꯄꯅꯤ ꯃꯥꯏ ꯊꯕꯛ ꯂꯩꯀꯥꯟꯗ ꯍꯦꯛ ꯆꯠꯄꯅꯤ ꯈꯣꯠꯄꯅꯤꯅ ꯋꯥꯔꯤꯁꯦ ꯁꯥꯔꯛꯑꯕ ꯁꯤꯁꯦ ꯁꯥꯔꯛꯄꯗꯒꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯃꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯈꯣꯡꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯃꯥꯁꯦ ꯀꯞꯄꯦꯌꯦ ꯏꯃꯥ ꯀꯩꯅꯥ ꯑꯣꯟꯅꯔꯦ ꯏꯃꯥ ꯀꯩꯅꯥ ꯑꯣꯟꯅꯔꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯈꯜꯂꯨꯔꯤꯗꯨꯒ ꯋꯥꯔꯤꯁꯤꯗꯤ ꯑꯗꯨꯝ ꯊꯤꯒꯠꯂꯒ ꯈꯪꯉꯛꯄꯅꯤꯗꯣ ꯏꯁꯤꯡꯗꯁꯨ ꯅꯩꯔꯒ ꯉꯥ ꯊꯣꯛꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤꯕꯨꯗꯤ ꯅꯨꯄꯤꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯂꯥꯏꯔꯔꯦ ꯄꯠꯇꯠꯂꯦ ꯍꯥꯏꯕꯃꯨꯛꯇꯤ ꯅꯠꯇꯦꯕ ꯑꯗꯨꯏꯁꯨ ꯅꯨꯄꯥꯗꯨꯅ ꯈꯟꯖꯔꯤꯗꯨꯒ ꯑꯗꯒꯤ ꯁꯛꯇꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯥꯗꯨꯒ ꯅꯨꯄꯤꯅ ꯑꯁ ꯑꯗꯨ ꯃꯦꯅꯦꯖꯔ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯔꯦ ꯈꯣꯠꯂꯦ ꯇꯣꯂꯣꯞ ꯑꯗꯨꯝ ꯆꯥꯎꯋꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯈꯜꯂꯨꯔꯒ ꯑꯣꯟꯅꯔꯝꯕꯗꯨꯗ ꯃꯥ ꯊꯃꯣꯏꯁꯦ ꯈꯔ ꯆꯥꯛꯄꯖꯥꯠꯅꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯂꯨꯍꯣꯡꯉꯝꯗꯥꯏ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏ ꯂꯨꯍꯣꯡꯕꯁꯦ ꯐꯥꯗꯣꯛꯅꯅꯕ ꯈꯤꯇꯪ ꯃꯇꯝ ꯈꯔ ꯁꯥꯡꯊꯅꯅꯕꯗꯤ ꯌꯥꯝ ꯍꯣꯠꯅꯕꯖꯥꯠꯅꯤꯗ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯌꯥꯔꯛꯇ꯭ꯔꯕ ꯉꯁꯥꯏꯒꯤ ꯐꯪꯉꯔꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯑꯎꯟꯄꯣꯠꯁꯦ ꯃꯥꯁꯦ ꯎꯠꯂꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯍꯥꯞꯄꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯟꯕꯅꯤ ꯈꯪꯗꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯇꯒꯤ ꯁꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯁꯦꯜꯁꯦ ꯃꯥꯅ ꯄꯨꯒꯦ ꯈꯣꯠꯀꯦ ꯈꯔ ꯍꯥꯏꯔꯒ ꯁꯤꯖꯤꯟꯅꯔꯒ ꯑꯩ ꯊꯥꯒꯤ ꯁꯤꯁꯦ ꯍꯨꯟꯀꯠꯂꯛꯀꯦ ꯈꯣꯠꯂꯛꯀꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯈꯔ ꯂꯧꯔꯒ ꯃꯥꯁꯦ ꯂꯨꯍꯣꯡꯍꯜꯂꯦ ꯈꯜ ꯂꯩꯃꯤꯟꯅꯕꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯁꯨ ꯃꯥꯅ ꯊꯣꯛꯂꯛꯏꯕ ꯁꯦꯜꯗꯨꯅꯦ ꯑꯗꯩ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯦ ꯃꯦꯅꯦꯖꯔ ꯁꯥꯕꯤꯁꯦ ꯁꯤꯁꯤꯅ ꯄꯨꯔꯛꯏꯕ ꯑꯎꯟꯄꯣꯠ ꯃꯌꯥꯝꯗꯨꯗꯤ ꯉꯁꯥꯏꯒꯤ ꯊꯥꯒꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯍꯞꯇꯥꯒꯤ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯍꯥꯏꯔꯒ ꯍꯥꯏꯅꯕꯅꯦꯕ ꯊꯥꯒꯤ ꯄꯤꯔꯛꯀꯦ ꯍꯥꯏꯔ ꯍꯞꯇꯥꯒꯤ ꯄꯤꯔꯛꯀꯦ ꯍꯥꯏꯔ ꯑꯗꯨꯝꯕꯗꯤ ꯃꯔꯣꯟꯁꯦ ꯁꯤꯗ ꯄꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯀꯣꯛ ꯃꯔꯨꯒꯁꯦ ꯍꯦꯛꯇ ꯐꯦꯗꯦ ꯍꯥꯏꯔꯕ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯉꯥꯡꯉꯨꯔꯦ ꯆꯩꯔꯨꯔꯦ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯑꯣꯟꯈꯠꯂꯒ ꯍꯦꯛꯇ ꯅꯪꯅ ꯀꯔꯤꯒꯤ ꯑꯩ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯤꯉꯩꯗ ꯀꯔꯤ ꯍꯥꯏꯒꯤ ꯈꯣꯠꯀꯤ ꯇꯥꯞ ꯈꯟꯅꯔꯕꯀꯣ ꯑꯗꯒꯤ ꯑꯍꯥꯟꯕꯗꯒꯤ ꯃꯁꯛꯀꯈꯔ ꯊꯤꯕ ꯌꯦꯡꯅꯤꯡꯗꯕꯅꯦꯀꯣ ꯅꯨꯄꯥꯁꯦ ꯑꯗꯩ ꯃꯥꯒꯤꯒ ꯑꯣꯏꯔꯦ ꯑꯗꯩ ꯃꯥꯒꯤ ꯑꯣꯏꯔꯛꯄꯗꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂꯒ ꯑꯋꯣꯡ ꯑꯋꯣꯟꯗ ꯇꯝꯃꯛꯄꯅꯤꯅ ꯎꯔꯒ ꯕꯤꯠ ꯌꯥꯝ ꯂꯩꯇꯕꯤꯗꯣ ꯃꯉꯣꯟꯗ ꯑꯁ ꯀꯩꯅꯣꯝ ꯇꯧ ꯇꯤꯟꯕꯤ ꯀꯥꯡꯕꯗꯤ ꯑꯣꯏꯔꯦ ꯅꯨꯄꯥꯁꯦ ꯑꯗꯒꯤ ꯍꯩꯅꯈꯤꯕ ꯁꯥꯖꯠ ꯊꯥꯗꯣꯛꯄ ꯉꯝꯗꯦꯗꯣ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥ ꯃꯌꯨꯝ ꯄꯥꯜꯂꯦ ꯇꯨꯃꯤꯟꯅ ꯃꯥ ꯉꯝꯅꯕ ꯌꯨꯝꯗꯣ ꯄꯥꯟꯒꯦ ꯍꯥꯏꯗꯗꯅ ꯃꯥꯅ ꯑꯁ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯑꯣꯐꯤꯁꯁꯤꯗ ꯃꯦꯅꯦꯖꯔ ꯑꯣꯏꯔ ꯂꯩꯕꯅꯤ ꯊꯕꯛ ꯍꯥꯞꯄꯤꯒꯦ ꯈꯣꯠꯄꯤꯒꯦ ꯑꯗꯒꯤ ꯊꯥꯒꯤ ꯁꯦꯟꯗꯣꯏ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯐꯪꯅꯤ ꯈꯣꯠꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯂꯝꯁꯤꯗꯁꯨ ꯃꯥꯁꯦ ꯄꯩꯁꯥꯁꯦ ꯎꯗꯠꯀ ꯄꯗꯠꯀ ꯇꯧꯔꯒ ꯃꯥꯅ ꯈꯗ꯭ꯔꯛ ꯃꯗꯛ ꯇꯧꯔꯒ ꯈꯔ ꯂꯧꯁꯜꯂꯕꯖꯥꯠꯅꯤꯗ ꯃꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯁꯦꯜꯁꯦ ꯈꯔ ꯂꯧꯁꯜꯂꯕꯖꯥꯠꯅꯤ ꯂꯧꯁꯟꯕꯗꯒꯤ ꯀꯔꯝ ꯀꯥꯟꯗ ꯆꯪꯗꯣꯏꯅꯣ ꯀꯔꯝ ꯁꯦꯟꯗꯣꯏꯗ ꯀꯃꯥꯏꯅꯅꯣ ꯈꯣꯠꯄꯅꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯦꯟꯗꯣꯏ ꯂꯧꯁꯜꯂꯤꯁꯤꯅ ꯁꯦꯜ ꯂꯧꯁꯜꯂꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯃꯥꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯎꯟꯄꯣꯠ ꯎꯠꯂꯛꯏꯗꯣ ꯑꯗꯨꯗꯣ ꯍꯨꯟꯕ ꯉꯝꯅꯕ ꯉꯥꯏꯍꯥꯛꯀꯤ ꯄꯨꯕꯒꯤ ꯇꯧꯕꯖꯥꯠꯅꯤ ꯈꯗ꯭ꯔꯛ ꯃꯗꯛ ꯇꯧꯕ ꯑꯗꯨ ꯉꯝꯃꯛꯇꯕꯗꯒꯤ ꯑꯗꯨꯒꯤ ꯁꯦꯜ ꯅꯨꯡꯗꯣ ꯄꯤꯔꯛꯑꯣ ꯈꯣꯠꯂꯣꯅ ꯊꯧꯅꯕꯗꯩ ꯃꯥꯏ ꯅꯨꯄꯥꯁꯦ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯦ ꯃꯦꯅꯦꯖꯔ ꯅꯨꯄꯤ ꯄꯥꯝꯃꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯂꯥ ꯁꯥꯔꯦꯀꯣ ꯄ꯭ꯔꯥꯛ ꯃꯥꯁꯦ ꯃꯀꯣꯛ ꯃꯔꯨ ꯄꯥꯏꯔ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯇꯥꯟꯊꯣꯔꯦ ꯆꯠꯈ꯭ꯔꯣ ꯑꯩ ꯏꯊꯟꯇ ꯏꯪꯅ ꯆꯤꯛꯅ ꯑꯝꯇ ꯂꯩꯖꯍꯧꯔꯒꯦ ꯏꯆꯥꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯏꯪꯅꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯁꯦ ꯑꯩ ꯏꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯏꯕꯥꯅꯤ ꯈꯥꯏꯅꯔꯁꯦꯅ ꯄꯨꯔꯥ ꯈꯥꯏꯅꯔꯒꯦꯅ ꯈꯜꯂꯕ ꯏꯪꯅ ꯆꯤꯛꯅ ꯃꯁꯛ ꯃꯇꯧ ꯈꯔ
yengbada khara ta'ing bi ko yam tina phajaba bang natragasu chilurabi oragasu thamoi khara sengbi udat padat tawdabi mai aduka punna lemina ja horage na nupa se nupi se ai lobang ngammaroi na hairaba ai somna kandagi amu nupi se khainaraga di mayu pamse khangoi doriba ma tawriba se sajatto hadi mi pisa hat pe am kaleba machin thibe am kanba mi khana be am kidaba duna ma bu khangba swai sida di nupa se ma kya pamdaba sasi nupi jiros tu ku che he kan ha se khibdo sasi di sathi bani ka adagi makhura mandon kai ka ko khulle kai haudana tanare sma mayum palurga sumaina sum leibidi yaroi adai mi nupa duna khainare haisi seli maramni man octably chalure na khaina ji har padina te duna sel se khara khaida narasi adai nogi leiriba ai ta mogi inkhon boiro lo boiro si se khara yonthoga mi gi paisa se singdokro nupa mayum gi se nupi mayum somna kangi mana na pusalam basina khara hainaraga ina kauna yani de nupa mayum gi di yaroi na tawraga dubaina makhura mandon ko khulle kai haudana meeting tawraga khara yonthoe machelama hingola laurama machelama yonthoe moise ko de yontho kan sida nupa mayum long gi se loi singdokre de hairi ibima nang khaiman singman ganu nang khaiman singman gre ko mai makhura atomis na hai ko makhura atomis phagi ju khara tawgal hai ko nasak na tonoga papa phajaba nattabani bema nang na sida lesu koi swai leje adum wani rusakpudine adane ingna chingna leuro nang sathibi abaju sathirure adadi adumaina tawranu ingna chingna amta leibi ma halakpi mingthon do yam pamjade ko na khura halakpi mingthon se atoke matik pamjade mi mangda su phajade ko nan sumaina warak wate maga ma se mu halan gare de nupa jan de ai leminaba ngamoi haibjani adupa da moina themai cheiboy kai boy ko kaino nang mi ma san pise lore na san sa yana da na nusinare lore duga hojina nupi sina wara ka da nang loroi kholoi de kaino nupi sigi maran se nang chaba da yaudabra nang nusibagi damakta ni man honarisi mana manager side su mana car lebi side su nang pambagi ni nusibagi ni ko makhura to mis ngangi hai nupa khoi na heta nupi da ai esoni aduni adani haraga koibadi yaraga Fajupataju isana pijina masakra thire khara sitloi dewe mami ubasda nang budmai toroga leijabisa kari kai nang mumana hatke haibra phubra chaibra ha khumu kai mana ko phagi oi chaiboy ngangboy toroga sai napi pisalleba natari halaga de bera amuka deba wa yamna gadabdo lekai watho oirak pasu yaina dumaina nupa sida ko ngangboy chaiboy toroga ne hojiki nupi sima se nampi pisallame ko khainarakpa yaroi Fajana nupi nangsu lekai sta matungna udat padat toronganu udat padat hek toroba nang napam da mona khongun ta daba na haiga dumai toroga dum lemina hangi hai ada pause sum mathang tabada hoise nupi sina dum thai hai nupa simani ko chatlaga ai tai ne jar khara sana na yu khara muthak haida haijaluraga nang nei phabi banatra na eta lawi nupa je sumang ja nang nei phabi banatro kainaga nang na khoi da laksalak banatro aina lau hai bro nang na imam masak khangningi khoi mam masang ngam da nang masak khangningi na nang na kobilei puraga lakhiba natro kai kaman ga kobilei ga puraga lakhiba natro nang kai mai ga ngang bajani da nupi ji ikai boy kai boy ko phuna da su ko phuna da nupa ka pik parina nupa da yu ga ngar ka ni nupi duna yam thi di phu da male nupi duna khara pam na legin ni na ko thang boy ching boy ga toraga dum pusan gi hai mawa yu ngau to senari ba de yu ngarga lambi de sorokta koilaw ga lawse nupi duna ko sauraga ko phi lamba pi je khwangse tak ka sesangraga ko pai bu chingboy to buji di as phajai hai soro ga chingye ye ada yum palabani na hoisti angang su yaw kre ngamna ba hingre hai sini nga si wari sida ai ge ba moti ka shu hai ningai lejade pakhang lesabi oringi da khar munna diak thidongna hobo ko ahen bayam pamaga di sini nupa su ahen bayam pamalli nupi si sumagi sumai mayum pan khangnaba khadrak masang khak tawjarubani nupi mangna yam sathi mala su phatte hainingi adumi migi wakhanida sidi kishu yamna kaiba potim te yawdeba kedawege mai ngamnaba phangmalaktradi phangnaba by means amadi honarak patabni kishu kaidi fare ai wari se ngasi gi sida loishinjare soikilan ki bakudmek mayam da ngakpiu haiba wafam thamjari